Miding tabiraba pumna mapu GORBACHOV na ahanbamagtada taram okchari ngasidi anouba nomaijing numit ama lakpaga loinana mayamna hangbirakhiba wahangsing amadi ibirakba commentsing ge oiba video adu pudun lakchari ngasigi video asibu miyeng tabiraba singna video asibu like tawsinbiramu channel asibu subscribe tawdriba singnasu channel asibu subscribe tawsinbiramu ngasigi video asi matang asida haujarage video asibu loiba fawbutang miyeng tabiyu अहानबदा लखोचरिबा कमेंट असुदी किंगसन सिंह न तौबिरकुनी ब्रो अहानब मक्तदा अनौब चहीना लाकपदा याइफा पाउजेल पिजरी मयामगी सेवा लेप्तना तौबियो होय अदोमबसु अनौब चहीना लाकपगी याइफा पाउजेल आइगी माइकैदगी सु पिजरी अनौब चहीना लाकपदा नुंगा याइफाबा ओइबियो हाइदुना मखाताना अदोम हंगिरैबा अदुगा फोन अरीबना अनौबदगी हेना कैमरा फबा याउरिसे कमाई तौबनो चम चंबदने अतांगबा याउदबिदा पंहाइदा हाइजिलबरा होय मसी फोन दा याउरिबा अखोगी हार्डवेयर सिकी मखादी पोली हाइजबताय अदुबु हार्डवेयर दुना फना यामना फबा तारगसु मदुदा फोन अदुदा याउरिबा सॉफ्टवेयर अदुगा यामना फजना ऑप्टिमाइज तौद्रगदी फोन अदुगी कैमरा गी रिजोल्यूशन ना पुथोरकलिबा इमेज असु सेंगबा सेंगबा हाइबसि खरा मखैदि खेनगनी हाइना थमजरी अदुगा मखाताना अदुमना हाइबिरैबसि ब्रो आइगी सी MI Note 4 नि अकोनबा थोरकबा फोन दै हेली ऐना खंजबरा मसिबो होय MI Note 4 सिसु अदुम कैमरा सेंगिबा मतम अदुगी फोन अमनी मरमदी मतम अदुदा हाकिबा हार्डवेयर असि 12 मेगापिक्सल गुंबा ओइबा तारगसु नत्रगना अदुदगी हेना लिकबा मेगापिक्सल गी कैमरा सिंग ओइबा तारगसु मतम अदुगी सॉफ्टवेयर अदुगा यामना फजना ऑप्टिमाइज तौखिबना कैमरा सिंग असि मयेक सिंगबा उगनी अदुगा हुजिकी मतमदा लैरिबा फोन सिंगदा लुपा लिसिंग 30 दगी नत्रा 5 फाउगी रेंजदा लैरिबा 48 मेगापिक्सल गी कैमरा ओइबा तारगसु हाइरिबा फोन सिंग अदुदा यावरिबा सॉफ्टवेयर अमदी हार्डवेयर अनिगी ऑप्टिमाइजेशन असि सानादबना मतम अयामबदा कैमरा रिजोल्यूशन सिंग असि सेंगदबना सिंगबसु मयाम थेंगनरी मसुमना मतव असुम तौदना अदोंगी पाखुम असि थमजरी अदोंबो वीडियो सिबु यंगबिबा अमदी कमेंट तौबिबगी दमक्तसु हाइनाय लेतन थागचबा फोंदोक्सरी मथंगदा लखोचरिबा कमेंट असिदी चोंगबा सरांगतेम हाइना इबिरमे याम नुंगाइजरे LG गी मतांगदा हाइबिरकपगी अदुबु अइगी वहंग अमदी खुंबिरमद्रे मदुदी हौजिक फावबदा मालेम के ओइना ख्वाइदगी ममल तांगबा मोबाइल सि करंबा ब्रांड गी करी मोबाइल न ओइरिबगे अमुक्ता हाइबिरो मथंगी वीडियो दा अदोमबुसु थागचबु फोंदोक्चरी वीडियो सिबु यंगबिबा अमदी थागचकिबा वीडियो सिंगबु चांग नाइना यंगबिबगी दमक्ता लोइना अदोमना हंगिरैबा ख्वाइदगी तांगबा फोन हाइरिबसि फाल्कन हाइरिबा ओके iPhone 6 दा सेमदोकबा कस्टमाइज तोबा फोन असिना ओइरि हौजिक फावगी ओइना हाइरिबा फोन असि $48.5 million दा US डॉलर दा पिरिबा फोन अमनी हाइरिबा फोन असदिगी हेना तांगबा फोन ngasi फावदा पृथ्वीदा लैतरी हाइना थमजगे अदोमबुसु वीडियो सिबु यंगबिबा अमदी कमेंट तौबिबगी दमक्तसु हाइना लेजन थागचबा फोंदोक्चरी मथंगदा लखोचरिबा कमेंट असिदी डेविड नाहाकबमना तौबिरकुनी ब्रो iPhone सिंग से 10 गी मखादा सिंग से बैटरी दा खरा नुंगाइते अदुगा 10 अमदी 10 दगी मथक सिंग ददी बैटरी नुंगाइबा गी प्रॉब्लम नुंगाइतबगी प्रॉब्लम लेब्रा नत्रगना लेतबरा हाइबिरो होय iPhone सिंग से बैटरी थोइने नुंगाइतबदी नत्ते हाइरिबा iPhone सिंग से यावरिबा बैटरी असि यामना मपिकबा iPhone 10 की ममांग यावरमलिबा सी चौराकना 2600 mAh की बैटरी गुंबा ओइबा अदुगा होजिक iPhone 10 की मथक यावरिबसिना 3110 गुंबगी mAh की बैटरी ओइबना बैटरी सिंगसी खजिक्तंग हेंगलकपदुना नुंगाइ हाइना मयामना लौनबनी हाइरिबा फोन की बैटरी असिदा प्रॉब्लम लेबनते बैटरी हेल्थ मॉनिटर न चिंगबा यावबनिना iPhone दा बैटरी की कंडीशन तौ करम तौरिबगे हाइबसि मयाम पुनमकना येंबा याबा वाफम अमनी अदुना हाइरिबा फोन सिंग असिदा पीरिबा mAh की बैटरी असि चांग असि खरा लिकपना होजिकी मतमदा एंड्रॉइड फोन सिंग यावरिबा बैटरी सिंग असना यामना चावबना मतम कुइना खांगबा सिदा मयामना बैटरी नुंगाइतबो ओइना लौबनी तसेंगनमकदी बैटरी सिंग असि नुंगाइतबा नते हाइना थमजरी अदोमबुसु वीडियो सिंग सिंग असिबु येंबिबा अमदी कमेंट तौबिबगी दमक्तसु हाइनिंगाइ लेतना थागचबा फोंदोक्चरी मथंगदा लखोचरिबा कमेंट असिदी लंचेनबा कियामना तौबिरकुनी ब्रो Samsung Galaxy M02 से लैरगा सिनरे अफबा खरा हाइबियो मसे अदोमना लैरगा सिनरिबा फोन असि बजेट लेवल दा लैबा लुपा लिसिंग 10 मुकी रेंज दा लैबा फोन ओइबनिना मसिगी फोन असिदा थोइदोकना यामना मक फावा फीचर सिंगदी यावरोय हाइना निंजे अदुबु सिनबा याबा मतम चानबा फोन अमनी हाइना दी थमजगी अदोमबुसु वीडियो सिबु येंबिबा अमदी कमेंट तौबिबगी दमक्तसु हाइनिंगाइ लेतना थागचबा फोंदोक्चरी मथंगदा लखोचरिबा कमेंट असिदी XY गेमिंग हाइना इबिरमे ब्रो 10k सुन थागचरी अदोबु वीडियो सिंग असिबु येंबिबा कमेंट तौबिबा लोइनना 10k यौनबगी दमक्ता विश पिबेरकपगी दमक्सु थागचबा फोंदोक्चरी मयामगी सपोर्ट तंगी यामना थुना 10k यौबु ngमजबा अमदी मयाम पामबिरिबा मखल मखा क्यागी वीडियो सिंग हापचबा ngamba ओइजगे हाइदुना अदोमदा पाफम असि थमजबगा लोइनना वीडियो सिबु येंबिबा अमदी कमेंट तौबिबगी दमक्तसु अदोमबु हाइनिंगाइ लेतना थागचबा फोंदोक्चरी मथंगदा लखोचरिबा कमेंट असिदी बिनेसना तौबिरकपनी ब्रो iPhone 11 का Samsung S11 Ultra ga se phaba kanana henge masi phone sing asi comparison tawba yadaba haiba tare haibadi price segment ase aduki mati khenagre adomna Android pambi ba taragadi
Samsung S11 hariba phone asi yamna mak phaba phone amani aduga iPhone 11 hariba phone asisu magi segment da yamna mak phaba phone ni adomna camera gi damakta natragana video gi damakta yamna mak phaba phone ama pambiragadi iPhone lebiba yai amadi software gi experience da su iPhone na soidana mak kharadi halakani haina thamjari adombu video sibu yengbiba amadi comment tawbiba gi damakta su hainga leitana thagachaba phongdoksari mathangda lokhochariba comment asidi pari hundong bamna tawbirakuni brother iPhone da 12 megapixel oiraga MI da 108 megapixel oibaga compare tawbada iPhone hena camera sengba helise karigino khangjaningi masigi matangda aino mamangi video kaya da su comment tawjakrabani amasung masigi video asigi mamang thangba sarukta su haijakrabani masi iPhone da yauriba camera gi hardware adu 12 megapixel gumba oijaba taraga su makhoi gi software asina yamna fazana optimize tawbana haidiba camera aduna click tawraga puthorakliba photograph adu yamna fazana optimize tawraga thadorokuna maram oiraga yamna sengna amasung yamna aikoina mayik sengna uba phanglibani haidiba optimization asi mapung phana Android ki phone singda tawba taragadi Android ki phone sing su soi soidana sengani haina thamjari adom su video asibu yengbiba amadi comment tawbibugi damakta su haina leitana thagachaba phongdoksari mathangda lokhochariba comment asidi sarun mayeng bamna tawbirakpani bro 15k ge manungda leiba game sanabada nungai gadaba amta haibiro 15k faugi manungda leiba game gi damakta adom na khanbibo oirgadi Moto G40 Fusion suggest tawjari hariba phone asida yauriba Snapdragon 732G hariba processor asi yamna mak phobra gaming gi damakta di processor ne hariba phone asina tana atoba phone amata lupa lising trawa gi makhada processor asida uba phangloi haina thamjari adom su video sibu yengbiba amadi comment tawbiba gi damakta su haina ngai leitan thagachaba phongdoksari mathangda lokhochariba comment asidi TT lifetime haini birame bro Samsung M12 hariba phone asi sinaba nungai gadra amukta haibiro bro khangjaringi adomna hangbireba phone asi amnamak budget level da phone leiba phone amani adubo hariba Samsung gi phone asida yauriba processor asi Exynos 850 hariba processor aduni adomna Samsung hariba brand asigi phone paiba pamlagadi hariba phone asi leibada toina mukti problem leiti adubo hariba price range asida masdagi hena phaba processor yauba phone toina mukti ubong phangani aduna atopa phone ama yengbibana hena adongi damakta khudong chagani haina thamjari adom su video asibu yengbiba amadi comment tawbibagi damakta su khania leitana thagachaba phongdoksari mathangda lokhochariba comment asidi Joy Chandra Vidrom na tawbirakuni bro ahano maktada happy new year bro gi video khudimak loina nungai lepa leitana thagatpiro adom busu anobo chahina lakpagi ya paujel pijari amadi adomgi amadi mayamgi yaifa paujel amadi yaifa mangolga loinana mayamgi matam kuina pamba video sing thagachaba ngamnaba honajagi haiduna thamjabaga loinana adom busu video sibu yengbiba amadi comment tawbibagi damakta su hainingai leitana thagachaba phongdoksari mathangda lokhochariba comment asidi Gi Chandra takhel changbamna tawbirakpani MI Redmi phone khaise kuina lasting oide Realme na henlise karigino masi company singi oina compare tawba taragadi khandokpada khara makai wana thokani adubo Realme hariba phone sing asida khara kuina lasting oi hybrid sigi maram de hariba phone asida yauriba Android asi yamna fazana optimized oiba user experience pangnabagi damakta afaba Realme gi UI na chingba hapanani haina thamjari adom su video sibu yengbiba amadi comment tawbibagi damakta su hainingai leitan thagachaba phongdoksari mathangda lokhochariba comment asidi Santosh Naurem na tawbirakuni bro iOS ka Android ka ani sai game da iOS na lakchaba helise karang karigino masi mamangda su hanjana haijakraba comment amani haijari mas hairiba comment asida hangiraiba iOS na heli haiba sigi maram asidi iOS hairiba OS asidi yamna fazana optimize tawraba adunga Apple gi OS amani Android ki phone singda phangliba Android asidi stock Android nataba custom oiraba company singna masa gi oiba user experience na chingba skin na chingba hapchalakanda thadorpa Android oibana hairiba Android ki performance asi khara hantabana maram oiraga matam pumbada iOS na hena hairiba software asi nungaibana maram oiraga game sanaba natraga su atop application sing sinaba matamda nungaibe helibani haina thamjari adom video sibu yengbiba amdi comment tawbibagi damakta su hainga leitan thagachaba phongdoksari mathangda lokhochariba comment asidi sesabam sanato mana tawbirakpani Mediatek Dimensity processor ga Snapdragon ga khenaba kari leige amta karamba processor na powerful oige haibadu haibiro adomna hangbireiba comment asigi matangda di mamangda hairiba processor sing asigi khenaba comparison gi matangda video ama semduna channel asida hakut chakrabani hairiba video adu yengba matamda adomna soidanamaki processor sing asigi khenaba adu uba phangbigani makhatana hangbireiba si bro January date 6 ta launch tawgani na 100% announce tawkraba Redmi Note 11 Pro amadi Redmi Note 11 Pro Plus ki phone da yawiba matang da video sembiro loinana India's first 120 watt charging speed se yam interest
yam leigani khanjai hoi adom na haibiriba Redmi Note 11 gi series sing da yauriba 100W charge ki hyper charge haiga khangnariba Xiaomi ge sungba charge ki technology ge asigi matang da su video ma sem da bo hona jarake matam khara dang wara su wana ngai binam gi damakta adom bu su no lok chari adom bu su video asibu yengbiba amadi comment to biba gi damakta su haini hai leitan thak chaba phongdok chari matang da lokho chari ba comment asidi banta thiam na to birakpani adom bu haini hai leitan thak chari comment marik chumna pibirak gi damakta tung koina pungning noksing oi ba ya ba video kya semba ngamba oi view haina thamjage ai gi oinadi matam chupada like to birakpani adom busu haini ngai dan thagat chaba phongdok chari matam pumbada thagat chari ba video sing asibu yengbiba comment to biba amadi video sing asibu like to sen biba amadi puning thagat biba comment kya to biba gi damak tasu adom busu ai gi mai kai gi da wimal khangbo chari masi gi oinadi adom busu haini ngai leitana thagat chaba phongdok chari mathang da lakho chari ba comment asidi da abung na to birakoni bro Xiaomi Redmi Poco phone ahom sida MI UI 13 upgrade lakani haire maram khangjaningi natraga phone sing asi use to ba matam da hena comfortable oinaba ra hoi adom na sinariba natragana mayamna hojik sinariba phone sing asida yauriba Poco Xiaomi amadi MI gi phone sing da yauriba si MI haiba company asigi MI UI haiba adugumba custom OS aduni haiba OS asi chahi gi oina upgrade toba amadi R&D tawraba matungda yamna fadana improve tawraba software asi matamgi matungina phone sing da push tawi haiba phone sing asida yauriba MI UI 10 11 natragam 12 na jingba asidagi hena phaba 13 MI UI 13 asi matamgi matungina adongi phone sing da upgrade tawraba haibasi adongi damakdadi laibak phabani hain lobiu haiba OS aduda hena nungaiba amadi software aduda optimize tawba soidinamakti uba phangani haina thamjari adom busu video asibu yengbiba amadi comment tawibagi damaktasu hainangai leitana thagachaba phongdokjari mathangda lakho chariba comment asidi goti mayum bikisana to birakpani bro Oppo ge matang da su phaba phataba khara haibio adomna particular oiba phone khara panbiram bataraga di haiba phone sing adugi matang da fai natragana phatte haibasi khandok chaba ngamjaragonda ngabani adubu Oppo haiba company asisu yamna mak innovative oiba anoba technology kya puthokpa amadi afaba phone kya launch toba phone oibana maram oirga haiba brand asigi matang da di fai natragana phatte haiba wafam asi thamjararoi adom basu video sibu yengbiba amadi comment obibagi damakta su hainingai leitana thaga chaba phongdok jari mathangda lakho chariba comment asidi MCMX gaming ready haina tawbirame pro Asus ROG gi matangda khara haibiro Asus ROG phone haiba si gaming gi damakta specially puthokpa phone ngaktani haiba phone sing asida matam adugi kwaidagi flagship oiba processor samna haiba da Snapdragon 865 888 generation 1 gumba anoba processor kaya yauraga puthoiba phone oibana maram oiraga haiba phone asida gaming ga mari lenaba technology kya su yaubana haiba phone asi gaming gi damakta de yamna mak phaba phone amani haina thamjari adom busu video asibu yengbiba amadi comment tawbiba gi damakta su haini hai litana thaga chaba phongdokjari mathangda lakho chariba comment asidi wangthoi journey haina ibirame bro iPhone 8 amadi 8 plus ki details haibiro amukta taningi adomna haibiraiba iPhone 8 haiba phone asi matam kharagi mamangda haiba tare chahi ani hung mamangda launch tawkiba phone oibana kharadi matam liraba phone amani haiba phone asida yauriba A11 bionic chip asisu yamna bahor chip amani phone asida IPS LCD gi display amadi 12 megapixel gi camera da optical image stabilization na chingba no technology kya su yaukiba phone ni adomna camera amadi video gi damakta khanlaga haiba phone asi leina bagi damakta yengbiramba oiragadi masi yamna mak phaba phone amani haina thamjari adom busu video asibu yengbiba amadi comment tawbibagi damakta su haina leitana thagachaba phongdokjari mathangda lakho chariba comment asidi Joy Chandra thokchomna tawbirakpani brother karigino HTC mobile si India dagi lauthokhrabara hoi HTC haiba company asi India thadoklagadi chatri adubu India da anoba phone anoba launch tawdabada maram oiraga haukiba chahi khara asida adomna HTC gi phone sing asi upa phangdabani matamgi matungina soidana maki anoba phone kya su launch tawkani haibagi thajabadi lairi adomna haiba phone asi company asigi phone leiba pamba oiragadi matam kharadang ngaibibana hena fagani haina adomda adongi comment asigi paukom thamjai adom musu video asibu yengbiba amadi comment tawbibagi damakta su haina litana thagachaba phongdokjari mathangda lakho chariba comment asidi Jiban latana tawbirakmani bro Motorola S20 video sembiro hoi matamgi matungina adom haiba video asisu semna bo hona jarake matam khradang warab suwaina ngaibina bagi damakta adom busu nolukjari adom busu video asibu yengbiba amadi comment tawbibagi damakta su haina leitan thagachaba phongdokjari mathangda lakho chariba comment asidi KR PUBG haini ibirame bro Realme GT Neo se phabra
phone di yam phasai hoi hariba phone asisu yamna ma phaba phone amani channel asida lupa lising kunthra ge range ta leiba phone singi matang da hapot sekba video asida hariba phone asigi matang da yamna akupa detail su haijaki bani hariba video adubu channel asida changla yengbinam gi damakta su adom da norok sari adom su video sibu yengbiba amadi comment obiba gi damakta su haini hale tan thaga chaba phongdok sari Mathang da lakho chariba comment asidi creative Manipur na tawbirakuni bro mobile phone khwaidagi tang base kari company na oige aduga mamal duga khangjage aduga IQoo Z3 phone se sinaba nungaiba phone oigadra adom hangbiraiba hamda hangbiraiba khwaidagi tang phone hairiba asi Falcon Supernova hairiba mamang da super jakraba phone aduni hairiba phone asi iPhone 6 da customize tawraga semdokpa phone ni hairiba phone asi hojiki matamda 48.5 $1 million US dollar da piba adugba tangba phone amadi IQoo Z3 hariba phone asi lupa lising kun manga gi range ta leiba gaming da processor gi matang da natrakna camera gi matang da khwaidagi faba phone amani haina thamjari adom busu video sibu yengbiba amadi comment obiba gi damakta su haini hai leitana thaga chaba phongdokse mathang da lakho chariba comment asidi Dinesh Konthaujamna tawbirakuni bro mobile update lakpada update piruraga mobile se sinaba nungairaktre hang toina chalise kai maramgi oiba yage adom haiba si marak ta thengnaba problem amani haijabatai adom update tawbiriba software aduda bugs yaurapuna maram oiraga marak ta phone sing asi nungai taba natragan hang chatpana singba thengnaba yawi wabi biruganu adongi phone adu mathangi software update ama lakpada sungsoi soidana maki haiba problem sing asi chat khigani haina thamjori adom busu video sibu yengbiba amadi comment obibik damakta su haina leitana thagachaba phongdukjari mathang da lakho chariba comment asidi tomthin Manipur haina ibirame bro Samsung launch 2022 da tawgadaba 30,000 phawgi manungda leiba khara phaba haibiro hojik phawgi oinadi lupa lising kunthra ge range ta launch torkadaba Samsung ge anouba phone sing taba phangde adubu adom na lupa lising kunthra ge range ta leiba anouba chahi asida launch torkadaba phone ngaiba pambiragadi Samsung ge A series ki phone sing soidana maki launch torpa ngaibiu hairiba phone sing asi lupa lising kunthra phawgi range ta leiba yamna ma phobo phone sing gi oigali maram aduna hairiba phone sing asigi range ta anouba phone lakpa ngaibiu haina thamjari adom busu video asibu yengbiba amadi comment obibagi damakta su haina leitana thaga chaba phongdokjari mathang da lakho chariba comment asidi rohen haini birame bro tablet ki amta tawbiro hoi tablet singi matang da su video siam da bohona jarake matam kharadang wara suwana ba ngaibina bagi damakta adom su no lukchari loinana video sing asibu yengbiba amadi comment obibagi damakta su adom bu haina leitana thaga chaba phongdokjari mathang da lakho chariba comment asidi manu khaidem haini birame bro Mi10T se kamai tawge sinaba adum yaba phone lo gaming dadi kamai tawge atai su adum sinaba nungai gadra amta haibiro hoi Mi10T hairiba phone asi 5G support toba flagship phone singi manungda amani hairiba phone asi yawriba Snapdragon 865 hairiba si yamna phaba flagship processor ni loinana hairiba phone asida 64 megapixel ki camera 5000 mAh ki battery amadi 33 watt chingda charge tawba yaba adugma phone oibana hairiba phone asi afaba phone amani haina thamjari adom busu video asibu yengbiba amadi comment obibagi damakta su haini hailitana thagachaba phongdokjari mathang da amuk laukhatchariba comment asi Dinesh Konthaujamna tawbirambani bro mobile da synchronize tawba haise kai oiduno mobile da synchronize tawba haibasi adongi data sing adu computer ga natragana phone amadagi phone amada gumba thadok thajin tawba asi synchronize tawba hairaga su khangnei adomna synchronize tawba hairagadi adongi context natragana atopa topa file kya su synchronize tawba soidana maki yagani adombo hairiba comment asibu tawbiribida mukta su hani halaitana thagachaba phongdokchari mathang da lakho chariba comment asidi moirang them Rajeshwar na tawbinakpani bro Realme X7 ga Realme 8 ka karambana phagani adom na haibireba phone ani asigi manungda aibu khanjo haiba taragadi Realme 8 soidana maki khanjogani haina thamjari adom busu video asibu yengbiba amdi comment obibagi damakta su haini halaitana thagachaba phongdokchari mathang da lakho chariba comment asidi elangbam diamond na tawbirakpani bro Realme GT Master Edition ga IQoo Z5 5G ga ani se manungda karamba leibana fagadage bro gi pakum ngaijari adom na haibireba phone ani asigi manungda aibu khanjo haiba taragadi IQoo Z5 5G soidana maki logani haiba phone asi lupa lising kun manga phawgi manungda leiba phaba phone singi manungda amani price tadi yenglaga su haiba phone asina afaba phone amani haina adom da recommend tawjari adom video asipu yengbiba amadi comment obibagi damakta su hainingai leitana thagachaba phongdokjari mathang da lakho chariba comment asidi ran koisnam haina ibirame my friend iPhone 11 battery original se karai dagi leigini amta haibirakpa yagadra
iPhone 11 की बैटरी असी Amazon नत्रगना India Mart कुंबा वेबसाइट सिंग ददी सोइदनमक्की फंगनी हाइना थमजरी अदुबु हाइरेबा फोन अदुगी बैटरी सिंग अदु ओरिजिनल ओइबा नत्रगना ओइदबगी वारंटी दी अदोमना लेबा मतमदा चेक सोइदनमक्की तोबियु हाइना थमजबगा लोइनना अदोमबुसु वीडियो सिबु येंबिबा अमदि कमेंट तोबिबगी दमक्तसु हाइनिंगाइ लेतना थगचबा फोंदोकचरी मथंगदा लखोचरिबा कमेंट असिदी अथोइबना तोबिरकपनि ब्रो पोको M3 Pro से लैगे खल्ले अदुबु मसी गेम सानबने अदो Redmi Note 10S का करमने हेना फगे अदोमना गेमिंग की मतंग दमक खनबा ओइबा तारगदि गेम साननबगी दमक्ता ओइबा तारगदि आइगी साइटगी पोको M3 Pro असि सजेस्ट तौजरी हाइबा फोन असिना हेना अदोमगी दमक्ता गेम सानबदा नुंगाइबा ओइगनी हाइना थमजरी अदोमबुसु वीडियो असिबु येंबिबा अमदि कमेंट तौबिबगी दमक्तसु हाइनिंगाइ लेतना थगचबा फोंदोकचरी मथंगदा लखोचरिबा कमेंट असिदी फिजम सोमोरेंद्रना तौबिरकपनि ब्रो iPhone 11 Pro गा iPhone XR गा करमने हेना फगनी हाइरिबा फोन अनि असिगी मतंगदि iPhone 11 ना सोइदनमकी हेना फगनी हाइना थमजरी अदोमबुसु वीडियो असिबु येंबिबा अमदि कमेंट तौबिबगी दमक्तसु हाइनि हाइलेतना थगचबा फोंदोकचरी मसिनी ngasi mayam hangbirapa wahangsing amadi ibirapa commentsing goiba video asibu mieng tabiriba singna video asibu like toksin biramu channel asibu subscribe tawdriba singna su channel asibu subscribe toksin biramu ngasi gi video asida adongi commentsing lawkhat pada chitha nan thauba natragana adomna hangminingba makha taba wahangsing leiraga su ngasi gi video gi comment section da sung soi dana ibiramu amadi mathangi anoba video da adongi paukum sing puduna anoba video amaga loinana puduna laksage ngasi gi oinadi video asi matang asida losinjari tungda anoba video amada amuk thengnarasi matam adu fawgi namakta di mayam puna maktagi kainabagi athang nijari